Pithibi miyam pumbana sa khangnaraba asigumlaba bodybuilder legend ama hairiba misak asigi punsi asi hojik aruba phibamda leiriba ithak ipom amasung nonglei nungsit kallaba samudrada thoriba jahasingda helicopter singna asoyangam amata yaudana Matou Karamna landing tawriba malem asida asigumlaba Jeeba ama hairiba Jeeba si Khwaidage Mashak Thiba sa singe vote tawba matamda first tariba asina chingba yamna interesting oiraba random facts sing puduna laksari channel asi matam leiba khibikta mayamda khitang doirbasu informative oigada video ngakta semna puthok sabni aduna nauna channel asi gi video sing yengbi bai chilinau singna channel asi bu subscribe tobasu kobi gano fact number 1 da lobirase aikhoina nungti gi hingmada changliba potlam khuding makki mamal sing nongma gi asum hengalaki lairik tamlakpa matamda ngasidagi chahi 15 kungi mamangda supna tangi notebook amagi mamal asi lupa manga natraga tara pinarami adubu hujikkan gi matamdadi supna tangi classmate ki notebook ama leigi haiba matamda lupa 50 dagina chama phawbagi manungda pi haibadi mamal asi saruk manga taragi mathakte hengatkhre adubu karigumba somna observe tobiragadi soidana khangbiramgani haina khalli madudi hujikkan gi nungti gi fongliba daily newspaper sing makhoi page sing asidi nongma gi masing yamba sum hengalakli masi festive season dana amukasu hena heli adubu makhoi gi mamal asidi mamangai da lupa 2.5 piramba Times of India gi newspaper ama hojikti lupa manga khaktani adubu masida leiriba page ti kunni karigumba festive season dadi masigi page asi kun manga phawo yoribani masina karigumba phaklang na nappa taragadi phaklang mamai ama pura nappa phawba yagani natragana karigumba chakcha haijanaba matamda masina phampham thaba matamda ka ama pura sinba thungna thaba phawba yauribani ngasidagi chahi manga taragi mamangda leramba kudamoina Shanghai Express newspaper amagi mamal asi lupa 3 ni aduga hojikna masi lupa 3 pire masida page tara lei haibadi makhoi gi mamal sing asi supna tangi saruk ani khaktani hingatliba karigumba hairiba newspaper sing asi sabda siznari bacchi sing asina notebook oina semba targadi yamdrabada notebook ani 3 de semba yagani masida lakningliba point di notebook amadi ate atopa lyric sing nambada siznariba paper sing mamal asina asuk yamna hinkatlaba matam asida nungti gi fongliba daily newspaper sing masida makhal makha kayagi black and white amasung color printer masida image na chingma kaya su print tawriba newspaper sing asigi mamalna ihen henkatriba karigino haibasini masigi maram asi mayamna se newspaper toina pabiba tabo ragadi soidna khanglamgani hena khalli madudi hujikan gi pauche sing paudi yaw daba aduga advertisement amasung paid promotion na singbana big thanba advertisement amasung promotion tawriba company sing sidagi paisa yamna phangma ngambana praja miyamdagi yamna khomgat ludrabasu newspaper singi mamalasi ihen hengatribani fact number 2 da karigumba som sana khotnabada thawa yawbiba mi oiba taraba natragana somgi punsida amuktang do oirbasu gym gi thongjin kansiluba misak oiba taragadi masigi miyoi asi soidna ubiram lagani haina khalli mahak asi body builder gi itihas ta khwaidagi masa phaba misak ni haina su launariba mahak ki punsida thangna na chahi nipan Mr Olympia su lobangam kraba body builder gi legend Ronnie Coleman haiba misak aduni masa asuki matik phagraba misak asi mayam khangbibra mahak asi hujik phajana chatpa phawba ngamdre mahak ki punsi asi hujik wheelchair de hingli masigi maram asi Ronnie Coleman mahakna body builder tawringe matamda asuki matik arumba ka hena thangkatpa mahakna sanaringe matamda 2300 lbs haibadi 1035 kg ki leg press phawba tawki masina maram oiraga mahakna sanaringe matamda neck back amasung hip ta asuki matik injury oiki adubu matamadudadi mahak steroid loba maramna mahak ki masana pumnamak sing adu irai laina khangba ngamlammi adubu 2005 ki matung mahakna body builder dagi retirement lawrba matungda mahak ki masa sing tapna function tawba hanthrakki masina maram oiraga mahak ki masada surgery taramathoi hena tawki maram asina mahak asi hojik paralyze oiduna phajana hogat kangkhana chatpa ngamdaba makhai wheelchair de hingli bani asigumlaba legend asigidamakta video asibu like amatang di tawbiyo fact number 3 da Pithribida khwaidagi yamna laphu pambi thaba haibadi laphoi puthokpa leibak asi India ni adubu laphoi pambi amata season amata supna tangi laphoi amurak khaktang bali laphoi heklaba matungda chauraba laphu pambi edu kangduna arembada mangi mathang amuk laphoi palaknabagi damakta pambi edu makhongda yanthatnai natragana anoba pambi amamuk thanai asumna laphoi hekraba matungda lemna manghauragadaba laphu pambi sing sizinaduna Ahmedabad ta leiba sathi hairba company asina nupi singi biodegradable sanitary pad sing sabada sizinari supna tangi laphu pambi amadagi sanitary pad lising ohum saba ngami hairi masigi process asigi damakta kakhat laba laphu pambi singbu factory da puruklaga laphu singadu tangkhai da mukakhatuna laphu gi stem singadu tongan na hangtoki
मदुगी मतुंगदा मेचिन अमदा मुक चपखाइहंदुना लफुगी मऊगी अथोतपा सरुकसिंग अदु लोकथोखरगा फाइबर ओइबा मसिंगी सरुक खक्तंग ओइबा अदु खक्तंग लहोवी अथोतपा सरुकसिंग अदुदगी लोकथोकपा वेस्टिंग अदुबना मना मसिंग थाबा मतमदा फर्टिलाइजर ओइनासु सिजिनाइ फाइबर ओइबा सरुक अदुबना मिचिन अमदा मुक थाजिनदुना कुपना कक्लगा तोंगाना सीक्रेट ओइबा प्रोसेस अमगी मतेंगना थोतलबा अमोनबा लसिंगुमलबा मेटेरियल अमगुमना ओंथोखल्ली मसिगी अमोनबा मेटेरियल सिंग असिबु यामना कन्ना कंप्रेस तौदुना अमुकसु यामना पाबा लेयर अमदा ओंथोखल्ली मसिगी पारबा लेयर सिंग असिबु हाइजेनिक ओइनबगिदमक्ता अल्ट्रावायोलेट रेडिएशन दा अमुकसु एक्सपोज तौवी मदुगी मतुंगदा मसिगी पारबा लेयर सिंग सिदगी अमुक सैनिटरी पैड सिंग सेमरपनी मसिदा केमिकल न चिंगबा पोटसक सिंग अमता सिजिनदे कंपनी असिगी आइडिया सिमक्सु यामना थागतनिंगाइनी थिजिनबबु लेप्त्रबदी लेमना मांखिगदौरबा पोटसक सिंगदगिसु यामना मरुइबा पोटसक सिंग सादुना पुथोकपा याय फैक्ट नंबर 4 दा फाइटर एयरक्राफ्ट अमसुंग कमर्शियल एरोप्लेन सिंग मखोइना लेमाइदा लैंडिंग तौनबगिदमक्ता यामना सांगला सांगलबा रनवे सिंगे मथौ ताइ अदुबु हेलिकॉप्टर अमगिदमक्तदि लैंडिंग तौनबगिदमक्ता सांगलबा रनवे गी महुत्ता खितंग पाकपा प्लेन ओइबा स्टेबल ओइबा सरफेस अमगी मथौ ताइ अदुबु हेलिकॉप्टर सिंग समुद्रदा चटलिबा जहाज सिंग पनबा यारबदा एयरक्राफ्ट कैरियर नेवी शिप अमसुंग क्रूज शिप न चिंगबदा मसिदा समुद्रगी कल्लबा इथक इपोम मरक्ता हाइदुना लेरिबा जहाज सिंगदा मतौ करमना लैंडिंग तौगे हाइबसिनी वेदर कंडीशन सिंग यामना फबा मतमददि हेलिकॉप्टर अमा जहाज सिंगदा यावबा हेलीपैड सिंगदा लैंडिंग तौबा असि कंफाल सिंगदा लेबा हेलीपैड सिंगदा लैंडिंग तौबगा चप मानै अदुबु समुद्रगी इथक इपोम नाइबा लेंगदुना लेरिबा जहाज सिंगदा हेलीकॉप्टर न लैंडिंग तौबा मतमदा खुदोंग थीबा थौदोक कया थोक्तनबगिदमक्ता हेलीकॉप्टर होल्ड डाउन एंड रैपिड सिक्योरिटी डिवाइस हैरिबा मिचिन असि सिजिनै मसिगी मेचिन असिदा केबल अमा यावी मसिगी केबल असिना हेलीकॉप्टर दे अटैच तौसिलगा केबल असिगी मखादा लेबा हाइड्रोलिक सिस्टम ना केबल असिबु चिंगथदुना हेलीकॉप्टर बो असोय अंगाम अमते यावदुना सेफ लैंडिंग तौहल्ली फैक्ट नंबर 5 ता सोमना करिगुम्बा मतमदा असिगुमलबा मखलगी nga asi uba yawi khrabra masi hek yengba matamda matam leiba khibikta sauduna ta leiba manba masigi nga asigi maming asi blob fish kawi masigi nga asi centimeter 13 muk sangi aduga masi Australia Tasmania amasung New Zealand na jingba लेबाक सिंगी अरुबा समुद्र सिंगदा फंगी मसिगी nga asi 2013 da online voting da ugly animal preservation society ki matung inna पृथ्वीदा ख्वाइदगी मसक थीबा क्रिएचर नि मसिगी nga asimakna मसक थीरिबगी मरम asimaksu मसिगी nga asi समुद्रगी यामना लुबा मफमदा हाइबदी फुट लिसिंग अनि दगिना लिसिंग मरी हेना लुबा मफमदा मदुदा समुद्रगी इसिंगी प्रेशर असुकी मति कन्बा मफम सिंगदा लई ब्लॉब फिशना महाकी अरुबा मफमदा लेबा मतमदा अतै अतोपा nga गुमना करिसु तौदे अदुबा मसी कंगफालदा फादनो पुखलकपा मतमदा मसिदा समुद्रगी अरुबा मफमदा लेबा अकनबा प्रेशर सिंग अमता लेतबना nga asigi body gi skin sing yamna komtharaktuna asigumlaba saktam asi uba phanglibani video asiba nungai bi taragadi like share amasung comment tobiu aduga makha tarakpa asigumlaba interesting orba facts sing pudunu lakpada update oinaba channel asibu su subscribe toba kaubigano